Hello, I am Devit from Manipur. I na han magtada mayam punong po kung na kurumzari Nexmoney application bu mayam na kung sizinabagi matangda kung na faja kung dialog kaya mo tobiraga kung khangdaba mayam do upline jingda call tobiraga bibinaba nisingjari ako na chalibasi mayam gitamaktani mayam na awaba tariba mayam jiu khangdaba mayam jingdo upline jingda contact tobiraga khangdaba tana biraga chauba success oibagi manglan adu tungda lehoragani ngasi aina tawjabda video si Nexmoney application da aina sana lambi da koi laiba program mayam da call tobagi awaba adu kok nabagi damakta miyam da pijaba adu makhalgi hogni koi lambi chalaba ta so hoina second khudingi minute khudingi mipum khudimangna paisa tanbagi lambi di lairesi hai adu tawta thawin practically tawba duni isada yam confident hoina yada ka orisi khangda bumba tanaraga di achauba mai pakpa adu soidana hoigani haina aina miyam da member khudimam leader khudimam singda haijari honaba kanba bitana isana target atu phangni isagi target haibadi isagi lambi chaliba sidi aina imphal chatpa natraga aina chani mafam chatpa matamda anytime target tu yobunga me tawbu aigi isagi wakhalona adu da yekliba target tu di isagi wakhal leire isagi wakhal da yekliba tu di wal at last su yauroi aina tawriba sidi aina bombe secondary check tawriba sing aigi at last da yauraga madugi lambi da yongna target tu di yobunga ngori adu akoi onaba lepiganu tasengna maning hanbiganu maning halaga yang khalakpasi only akoi tel akoina arrow of the 10 kapagi mong si masmaina akoina laibigo doigati 10 gi masai chi yamna sangna singaga maning halaga chingbata yam sana chapani aduna pung kudimna ain haiba singisida kudong thiba nangadaba amata yaugde tawdabu yamna phaba adumba afaba talonga tane adu miyam da bibi khangdaba aina soikiba lankiba yaru sumiyam da ngapigani kung kung makin mana bawa kona ramai na waktu Nexmoney bu tazer bawa ina baru cakap lagi makada jijil itu awalnya tahu kita miyam kuti mana hai ba application nasi mau melintas apa saja nasi sebenarnya mereka coba mai pakpa Manipur mu itu bagi kong thang dah yang di masih ada kami ambil lagi thank you.